ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯀꯥꯁ ꯅꯤꯡꯊꯧꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯕ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯒꯤ ꯂꯩꯇ꯭ꯔꯤꯟ ꯃꯌꯥꯒꯤ ꯕꯨꯠ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯑꯗꯨ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯤꯗꯤ ꯗꯥꯏꯔꯦꯛ ꯂꯩꯇ꯭ꯔꯤꯟꯗꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯑꯌꯨꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯉꯛꯂꯗꯨꯅ ꯕꯤꯃꯣꯜ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯃꯨꯊꯤꯅ ꯃꯁꯥ ꯅꯣꯝꯂꯛꯄꯗ ꯈꯖꯤꯛ ꯈꯪꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯈꯔ ꯆꯥꯎꯕ ꯇꯤꯐꯤꯟ ꯕꯣꯛꯁ ꯑꯃ ꯀꯣꯜꯂꯒ ꯃꯨꯊꯤꯅ ꯃꯉꯣꯟꯂꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗ ꯕꯤꯃꯣꯜꯅ "ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ?" "ꯀꯀꯥ, ꯀꯩꯅꯣꯅꯤ, ꯑꯦꯟꯁꯥꯡꯁꯤ ꯉꯔꯥꯡ ꯊꯣꯡꯕꯗꯣ ꯂꯦꯝꯃꯕ ꯈꯣꯏꯅ ꯁꯦꯡꯅ ꯊꯝꯕꯅꯤ꯫ ꯀꯀꯥ ꯆꯥꯕ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯑꯗꯨꯅ ꯇꯤꯐꯤꯟꯁꯤꯁꯨ ꯄꯨꯔꯒꯦ꯫ ꯑꯦꯟꯁꯥꯡꯁꯤꯁꯨ ꯄꯥꯝꯃꯨꯏ, ꯑꯔꯦꯝꯕꯗ ꯍꯩꯗꯣꯛꯄꯗꯣ." ꯃꯥꯅ ꯊꯣꯛꯄ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯃꯨꯊꯤꯗꯣ ꯄꯥꯟꯗꯨꯝ ꯃꯥꯟꯕꯗꯣ ꯇꯤꯐꯤꯟ ꯕꯣꯛꯁ ꯑꯆꯧꯕꯗꯣ ꯀꯣꯜꯂꯒ ꯍꯣꯠꯇꯅ ꯆꯦꯟꯈ꯭ꯔꯦ꯫ ꯕꯤꯃꯣꯜꯁꯨ ꯎꯆꯨꯛ ꯌꯨꯡꯕꯒꯨꯝꯅ ꯑꯗꯨꯃꯛ ꯃꯨꯊꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧ꯫ ꯑꯃꯔꯣꯝꯗꯅ ꯃꯨꯊꯤꯅ ꯇꯤꯐꯤꯟ ꯑꯃ ꯀꯣꯜꯂꯒ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯂꯦꯝꯕꯅ "ꯀꯔꯤꯅꯣ ꯏꯇꯥꯎ, ꯀꯣꯜꯂꯒ ꯆꯦꯜꯂꯛꯏꯗꯨꯅ?" ꯃꯨꯊꯤ ꯅꯤꯡꯁꯥ ꯁꯣꯔꯒ ꯈꯔ ꯈꯖꯤꯛ ꯀꯟꯅ ꯍꯣꯜꯂꯒ "ꯀꯩꯅꯣ, ꯉꯔꯥꯡ ꯌꯦꯟꯁꯥꯡ ꯑꯔꯦꯝꯕꯗꯨꯅꯤ, ꯄꯥꯝꯃꯨꯗ꯭ꯔꯣ ꯍꯨꯟꯗꯣꯛꯂꯝꯕ? ꯑꯗꯨꯏ ꯁꯔꯨꯛ ꯑꯗꯨꯝ ꯆꯥꯕꯩ ꯆꯥꯕ, ꯂꯦꯝꯍꯟꯗꯕꯩ ꯆꯥꯕꯅ ꯐꯠꯇ꯭ꯔꯣ? ꯇꯤꯐꯤꯟꯗꯨꯅ ꯀꯥꯏꯗꯦ?" ꯃꯀꯣꯛ ꯋꯥꯏꯒꯗꯣ ꯍꯥꯏꯐꯦꯠꯀ ꯅꯥꯜꯂꯒ ꯅꯣꯛꯃꯤ "ꯁꯤꯔꯣ? ꯃꯁꯤꯁꯦ ꯀꯩꯅꯣꯅꯤ, ꯀꯥ ꯕꯤꯃꯣꯜꯒꯤ꯫ ꯀꯩꯁꯨꯝ ꯇꯧꯔꯣꯏꯗ, ꯑꯗꯨꯝ ꯆꯥꯕ ꯂꯣꯏꯔ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯑꯗꯨꯝ ꯄꯤꯔꯨꯔꯒ ꯂꯣꯏꯔꯦ." ꯁꯥꯃꯨꯗꯣ ꯃꯨꯊꯤꯗ ꯏꯇꯟ ꯇꯟꯅ ꯌꯦꯡꯗꯨꯅ "ꯏꯕꯣ, ꯅꯪ ꯑꯃ ꯅꯊꯤꯕꯣꯡꯗꯤ ꯐꯖꯅ ꯂꯥꯎꯏꯍꯦ, ꯆꯥꯕꯗꯤ ꯅꯪꯁꯨ ꯌꯥꯎꯒꯦ ꯍꯥꯏꯅꯤꯅꯦ ꯍꯥ?" ꯈꯨꯝꯂꯨꯗ꯭ꯔꯦ ꯃꯨꯊꯤꯅ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯅ ꯈꯟꯗꯣꯛꯇꯨꯅ꯫ ꯑꯍꯨꯝ ꯑꯗꯨ ꯁꯨꯝ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤꯉꯩ ꯁꯥꯃꯨ ꯃꯥꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯃꯥꯒꯤ ꯑꯣꯏꯔꯝꯗꯨꯅ ꯇꯞꯅ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ "ꯏꯃꯥ, ꯑꯇꯣꯟꯕ, ꯅꯣꯏꯕꯨ ꯅꯣꯏꯒꯤ ꯂꯩꯅꯕ ꯌꯥꯒꯥ ꯍꯥꯏꯕꯗꯨ ꯐꯪꯂꯕ꯭ꯔꯣ? ꯏꯃꯥꯁꯨ ꯉꯔꯥꯡꯁꯦ ꯊꯕꯛ ꯍꯜꯂꯛꯄꯒ ꯀꯔꯤ ꯏꯃꯥꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯇꯝ ꯆꯥꯅ ꯏꯆꯥꯗ ꯐꯣꯟ ꯇꯧꯔꯛꯄꯒ ꯁꯪꯗ꯭ꯔꯦꯅꯦ꯫ ꯅꯇꯥꯎ ꯑꯅꯤꯗꯤ ꯀꯝꯗꯧꯔꯤꯒꯦ? ꯑꯅꯥ ꯑꯌꯦꯛꯇꯤ ꯌꯥꯎꯗꯦꯀꯣ?" ꯃꯃꯥ ꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯈꯖꯤꯛ ꯅꯣꯛꯃꯤ ꯄꯥꯎꯈꯨꯝ ꯄꯤ ꯁꯥꯃꯨꯅ꯫ "ꯑꯩꯈꯣꯏ ꯄꯂꯦꯝꯁꯦ ꯇꯜꯂꯦ ꯑꯋꯣꯏꯕ, ꯆꯍꯤ 3-4 ꯎꯅꯗꯕꯒꯨꯝꯅ ꯉꯁꯤ ꯉꯔꯥꯡꯈꯛꯁꯤꯗ꯫ ꯍꯣꯏ, ꯏꯇꯥꯎ ꯃꯌꯥꯝꯁꯨ ꯀꯔꯤꯝ ꯇꯧꯗꯤꯌꯦ, ꯑꯅꯥ ꯑꯌꯦꯛ ꯑꯝꯇ ꯌꯥꯎꯗꯦ꯫ ꯑꯗꯨ ꯄꯂꯦꯝꯗꯤ ꯀꯔꯤꯝ ꯇꯧꯗꯦꯀꯣ? ꯏꯇꯥꯎ ꯑꯅꯤꯒꯤ ꯏꯃꯥꯁꯤꯡꯁꯨ ꯐꯣꯟꯒ ꯇꯧꯔꯛꯇꯦꯗ, ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯉꯔꯥꯡꯗꯒꯤ ꯄꯨꯂꯞ ꯍꯧꯅꯔꯒ ꯇꯧꯔꯛꯇ꯭ꯔꯕꯣꯏ ꯅꯤꯡꯂꯨꯔꯕꯅꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕꯀꯣ, ꯅꯃꯥ ꯃꯦꯝꯆꯥ ꯍꯣꯏ, ꯅꯃꯥ ꯇꯔꯨꯅꯤ ꯍꯣꯏꯗꯁꯨ ꯊꯕꯛꯀꯤ ꯌꯥꯗꯗꯅ ꯇꯧꯔꯛꯇꯕ ꯑꯣꯏꯔꯤꯅꯤꯅꯦ ꯅꯪꯕꯣ꯫ ꯏꯃꯥ ꯍꯧꯖꯤꯛ ꯆꯠꯀꯦꯁꯦ, ꯑꯗꯨꯒ ꯇꯧꯍꯜꯂꯛꯀꯦ꯫ ꯑꯗꯨ ꯌꯥꯒꯥ ꯍꯥꯏꯕꯗꯨ ꯐꯪꯂꯕ꯭ꯔꯣ?" ꯋꯥꯁꯤꯃꯗꯤ ꯂꯣꯠꯂꯦ ꯁꯥꯃꯨꯅ, ꯑꯗꯨꯅ ꯃꯃꯥꯗ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯛꯏ꯫ "ꯐꯪꯉꯦ ꯄꯂꯦꯝ, ꯈꯔ ꯍꯣꯡꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜꯒ ꯆꯥꯅꯕ ꯑꯃ." ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯐꯣꯟꯗꯣ ꯀꯛꯈ꯭ꯔꯦ꯫ ꯑꯁꯤꯃꯗꯤ ꯈꯪꯂꯦ, ꯁꯥꯃꯨ, ꯂꯦꯝꯕ ꯑꯃꯗꯤ ꯃꯨꯊꯤ ꯑꯍꯨꯝ ꯑꯁꯤ ꯂꯨꯅ ꯇꯤꯟꯅꯕꯗ ꯅꯠꯇꯅ ꯃꯔꯨꯞ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯐꯖꯅ ꯑꯃꯒ ꯂꯣꯏꯅꯩ ꯍꯥꯏꯕ꯫ ꯂꯦꯝꯕꯅ ꯁꯥꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯣꯏꯗꯤ ꯐꯣꯟꯒꯥꯁꯦ ꯇꯧꯕꯤꯔꯛꯏꯅꯦ, ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯥꯏꯅꯒ ꯍꯪꯕꯤꯗꯅ꯫ ꯏꯃꯥ ꯁꯈꯤ ꯍꯣꯏꯗꯤ ꯌꯥꯝꯅ ꯐꯩꯗ. ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯁꯤꯗꯤꯀꯣ, ꯑꯋꯣꯏꯕ ꯆꯠꯈ꯭ꯔꯦꯅ ꯃꯈꯣꯏꯗ ꯋꯥꯏ ꯁꯪꯉꯤ ꯀꯥꯏꯅꯒ ꯈꯜꯂꯕ꯭ꯔꯥ ꯈꯪꯗꯦꯕꯅꯤ, ꯑꯗꯨꯅ ꯐꯣꯟꯒ ꯇꯧꯕꯤꯔꯛꯇ꯭ꯔꯤꯁꯦ." ꯁꯥꯃꯨꯅ ꯄꯥꯎꯈꯨꯝ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯀꯥꯊꯣꯔꯛꯄꯒ ꯀꯗꯥꯏꯗꯒꯤꯅꯣ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯨꯊꯤꯒꯤ ꯈꯨꯗꯥꯡꯒ ꯇꯥꯞ ꯄꯥꯏꯔꯒ ꯃꯃꯤꯡ ꯃꯊꯥꯁꯦ ꯍꯥꯟꯅ ꯈꯪꯕꯒꯤ ꯃꯑꯣꯡꯗ ꯏꯃꯨ ꯃꯨꯔꯒ ꯏꯊꯤ ꯏꯋꯥꯎ ꯋꯥꯎꯕ ꯃꯨꯊꯤ ꯑꯁꯤꯕꯨ ꯃꯃꯤꯡꯒ ꯆꯥꯟꯅꯅ "ꯑꯣꯏ ꯃꯨꯊꯤ, ꯁꯤ ꯂꯥꯎ." ꯁꯣꯔꯣꯒ ꯆꯤꯡꯂꯒ ꯅꯨꯄꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯍꯜꯂꯒ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯨꯊꯤꯒꯤ ꯃꯃꯥꯡꯗꯒ ꯂꯦꯞꯂꯒ "ꯅꯪ ꯑꯩꯒ ꯉꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯔꯁꯤ." ꯃꯨꯊꯤꯗꯤ ꯃꯃꯤꯠꯀꯥꯗꯣ ꯑꯔꯩꯕ ꯃꯈꯩ ꯐꯥꯛꯇꯣꯛꯂꯒ ꯍꯧꯖꯤꯛ ꯋꯥꯏꯗ ꯊꯦꯡꯅꯕꯤ ꯅꯨꯄꯤ ꯑꯁꯤꯗ ꯃꯨꯟꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯥꯎꯈꯨꯝ ꯀꯥꯏ, ꯀꯗꯥꯏꯗꯒꯤ ꯄꯥꯎꯈꯨꯝ? ꯃꯄꯨꯟꯁꯤꯗ ꯅꯨꯄꯤ ꯑꯃꯠꯇꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯛꯇ꯭ꯔꯕ ꯃꯉꯣꯟ ꯅꯨꯡꯁꯤꯅꯔꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄꯗꯨꯗ ꯃꯇꯥꯎ ꯑꯅꯤꯗꯨꯁꯨ ꯀꯩꯅꯣ ꯀꯥꯏꯅ ꯈꯟꯗꯨꯅ ꯃꯨꯟꯅ ꯃꯨꯊꯤ ꯃꯉꯣꯟꯗ ꯌꯦꯡ, ꯑꯗꯨꯒ ꯁꯛꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯗꯨꯗ ꯑꯃꯨꯛ ꯌꯦꯡ꯫ ꯅꯨꯄꯥ ꯈꯔ ꯂꯦꯞꯄꯗꯨ ꯃꯗꯨꯒꯤ ꯃꯔꯛꯇꯒꯤ ꯈꯔ ꯋꯥꯡꯂꯒ ꯃꯁꯥ ꯄꯥꯔꯞ ꯇꯧꯕꯗꯨ "ꯀꯩꯅꯣ ꯆꯟ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯂꯥꯏꯔꯕ ꯈꯨꯅꯨꯡꯁꯨꯕ ꯃꯥꯟꯕ ꯃꯁꯤꯒꯤ ꯃꯨꯔꯒ ꯊꯤꯕ ꯃꯨꯊꯤꯁꯤꯒꯤ ꯃꯈꯨꯠꯀ ꯄꯥꯏꯗꯨꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯐꯖꯅ ꯁꯤꯡꯅꯔꯦ ꯍꯥ?"
muthi mathamoy dakpa wahi khara sing matang da sakhang da binu pi aduna khayak pa wahi da muthi ge masada phauram ba ikai ba nuai ta ba asaw ba khara mari phakhe ba aina nangi da maglep li ba sidi kanana haiba wada thawai na tarunu just ai ga koina bada yare na ta hayo lem ba de mamit tagi hendoktana machin maya fawba ka thorak haing naga anirak ahumlak phawdo khawjin tawbado masana ga di khangmanati nipi adu su makhatai a jesan nang swai de le phawbana phani bo ai gi di mapu pa le haibado sina prop ni aduna nang atopa ama yenghobana phado male wahai khara si hairga muthi ge makhut ka pairga song song na hannaga yengamda muthi ga loinana ani aduna yunguna lep liba manak adu tamna sangsin ni rai nupa singdo shamu gi masamu wang sawa sabat adagi lemba ge ka ka lawa hek yengbada thuk lawa mai thongduda sangba khaji khautak sar aduna munna sakna kai shu tawba ngamna yengna leiba matawoduda shamu na wakhalda phibam singsiga nupi daga karantari ba kai tawrine hainabi ga oira amuktang bag launa napsela ji thabam ju leiro nupi yusu shamu amadi lemba gi manak yawi aduga sala si haina mamit aduna indit ka tawri mafamdu dagi di khajik lap thorak nupa singa du mit famdu dagi mami samkre he khangba nupi do shora tapna khajik hondok laga thanks bye yamna nungai jari nakhoi gi mateng matang sabada pangjagi saloko goodbye sien ga chatkre adubu kamdawri somdadi muthi gi taranga ma isachana makhuna marai bakte na alaga hoino ai mana tobiri basibo ngasi se ai kai dawri haibano stausi yaribra yadribra ai bu gyana ma blind chasalida shamu amadi lemba muthi bu tamna ga nan thabi thembiri bagum aduga nungai ba wa kaya ga hairaga themjin ngaklurabani shamu amadi lemba khanghaudra nipi amana muthi gi khudanga pairaga atopa nipa gi mangdaga nungsinara sikai ga haibadu aduga di munna khanjilubadadi ngayaki masa kanjana ba oirambaduda muthi gi thamoi karam tawram lagani haiba mataw ania sina khangbai themjinbi aduga amaromduna but mai jawbi amati ma ki group ado numidang oiramda meeting tawsi haiba gi schedule ado cancel tawraga ayuk sida oina sillari lamlong ohum phang manaki letrin maya sida but mai jawbi but apang bulak pangai na ngai magi atangba rolex kinataba Onyx Nord 34 Ultra Soft Skin Display oiba maduda yengna as ngarang ta so hai kibada ngai ribani thabak ama tawbada thengthana tawa matam sana laktabi haina bise thamganu haidana masi hadeba hai but apanga ngarang tamna minabada yawa buto madu kanano family ba but marak singdudagi but thibai kona ise mai jawbi ma kana na khok hauribani aina di la ona phana phajana di hawdopani ado khangdema phajana setha hobani mai jawbi mamit khara khajik kupsilaga kaino mabu ngarang mi kayam tamnagi haise noigi koloni dudadi mi di yamna laitaba daine ngarang mi ga yamna lakpro adugi ma ado yamna tamnabagi wadana ka tumni jalo paukom oina butti bai kona sky dino dai si mai jawbi ngarang tamnaba saminaraga Madi restaurant mayada phamnage game sana laikre adudadi aisu ngangna batandana ai thokpa tamnaraga halakpada migi IAS themagi thongaluda amuk khulupi sanaraga leirambadudha aisu hek sauningdana hauramdabida ithanta halaklaba masu phana theng fawga lakti aisu dum phone tawrudre adugadi nungalamdaida kaplaga halakthibani aisu sauningdana ning onselage hek tumthoktana leithokpani dana nongalaga ai lagli basini madi hawdokpaga tahadage adumak tum hawrabani mai jawbi pisum nama thangalaga acha adudi mana ngausaba IAS themana yabiraktraba oiramlani phare ma yawdrabasu meeting sidi kaiba yadrabani na hawnaba tawse madi break up tawbai kanna mathamoido awa pulum puram finisi akanadi hawnaba tawsi makha ta tharak oina meeting asi hawnaba tawkre but apang du su yawdraba su yarani haina makha tara I mai jawbina ngarangi makha tarak oina tamnabagi yaga se amaga sinaba tawrasi
Tamnaba mafam ama khakte hanjin tamnaba si ipu mai sauna na han aingonda aikoi gi group se khara semdok semjin tau natrabadi but atai gi group sing na sum phaba khot pa helak lagani hairi aduna aikoi gi group sidi mayam dagi top mawongda tamna na batawgada bani tanja sida nong thaktagi god Amitabh Bachchan hai mai jaubi haibi thawayo nangbo aingonda lau phima power do nangbo singaktrini thengene nangbo shomda nanamagi mapangi mina muk sisin나게 하이레네 나하고 시신나바 로이라바디야 아라 가직 투나 싱럭나바 다운해 Maijaubido but mayamgi mamangduda sopatare haidena god Amitabh Bachchan aibu Lord Hanuman ngarang sisinnaba loiraga aduk pisan khabane amukta mangonda hangbiudana kaino Lord Hanuman ga karimataga hairaktrabo haisibo paukhum pira I Amitabh Bachchan 가리노네 mai jaubi nangna hairibudubo 만아디 아이고데 가리마타 하이람데다 아이 아묵다가 테슬라 가라시 똥르가 항루기 야레 비크레 하이라바디 마두기 마신나 노바 umbo만 하누만 하이바 가이가이노 만바도 마 항루이드라도 Maijaubi meeting makha chathanaba oina wamang yalai nakhoi miyamna apama jagada amaga exchange tawnaro nakhoi na tamna ningba yagado ai noida matam pige ko si hairamlaga mafamdudagi khara sathorakle Maijaubi atai but singdano wa kanna khadare ngai da khudakta magi iPhone 16 Pro Max to da Lord Chinman Jau haina save tawbuda hathuna call tawsel Hello, who is speaking? I am Lord Hanuman. wakal da Maijaubi na awoiba ingrasiga yamna lonjaningba mi Bollywood man Hollywood ki matawga tamja sadana pakti he amuk khara tapthana kholai khondaga siemlaga Hanumanda it's me put Maijaubi speaking aina god Amitabh Bachchan dagi mana power laukhiba singba kauba tamakli aduna makhata tharakpada Lord Hanuman ji na khara handle tawiba tare waro biroi phat kakthal paukhum ga ngaida aduga aeroplane motaga thamjinlaga magi power singdo Lord Hanuman da thiskuyung launa kapsin ichu ngarang laukhiba power Lord Hanuman haiba paktabatu da kapsin kro asimaga kapsin khraga ma wai sangle haibu meeting mafamdu da nokmi ga changsilai but Maijaubi ashomna but singado amaga wa ngangna bada marai sangdanarga lairambadu da but Maijaubi na karino aini he khongkap amata lamna thangbu ubada amaga heta yawi onchinnadana angang macha dawna torumliba sibo oiro no yararo aina silani kanana kaida haibado ayuk sila meeting asi kudakta siliban ta siang namak heta thuklabada Maijaubi mana ngarang tamnaram mafak makhoi nipa ahum na laiba mafamdada Maijaubi ma nipa ahum aduga amuk anamai onchinna roining adumak mana tamnaba mafam asi kanano masilhalagi duga mahang atopa mafam amada oina tamnaragi khanduna Maijaubi na mathang sinba horakle hai muthinaw nangna tamoy namgi mapada hoigadaba aduga hai molecule nangna modusudon hoigi mapada aduga nangna asumna mathang mahangna makhut thinda but singaduna tamnagadaba jaga takpa loiselakpada but apang masam aphabado hot yamna tanbagi mai thongda pairaga meeting mafam aduda lakpu ubada Maijaubi othokna suwa kheda yengbada masi apang haisina tawja sarise haina yausilakli but apang aduga Maijaubi mangonda yengduna yamna tan hakamga chellaga haise Maijaubi warau yade ai ngarang thawai khara nungai tabagi whiskey bottle yamdeda yankhai muktang pasilubagi koga se kainom tawre adudani thiengni si noigi wari se ka yaukrage aina kadai da taraba tamnabado thanai bi ma hoidi yahau ga si yamna nganmanina meeting loiraba kande hek lakledo kamdongni nangi sa tongana ge special hoina puhanjaro haibro ha kai ne puhanjarake kaino waram lagani awaba phongdokpada ikaibaga sarga apangdo hus aikhoi se Maijaubi sidibako wasoi yamna ngangi kaino khangde mi wathi da tawraga lei Maijaubi fagi digi araibi sin makai khomchilli hairaga
apang mangoda joro joro hekta haitharpan madudadi kanagi apang mamai garo nongkhat pangamdradun tumin mamai luk tharagalai atop atop butsing adusu tumin apang magi mataudu de yengbada kumai amo oina mi hakti mafam jaga makoina tamnagadaba sing khandoklaga tingsu khara khatna khara saina khara launa loisenki wai sangle haidana khalli mai jaw ngarangi makukta ayo taw naha pakhang ahum aduga amuk hanna onaroi khalli mai jaw amaromdana imphal sahardagi khara hai thaba mafam khonggamni nuraibung khullashida kamdawri ayuki sak en sang singdo thongba loisilaklaba taroni munanbu kaurari khara khaji kanna sakhu manung adudagi mapuroiba butanaba tari bro saksu loisilakle iru janaba tawbiruro mangolda suru matek amaga munan mahaki nupigi pakhum pirai hoida phajabiya ho phajabi lujarurage thakpa loidaba suru matek to manakong mayada thetchile hairang bartin phari sapona du pairaga iru jaba satkri khondugi pokri saududa somna sakhumduda darunina pro kanna sole masigi maipakpi asigi hotel asidadi sapi ranu haibasi ihadeba gyan phanadi tarambani ayu walking sapagi hainabi silakpadagi loina manghallabani ayamba isaduda su phone kado tawbidri tawrisi ngasaida su isi sakhina mathanda ngangjai thaboksu taw marakta asumnaga su haikibani phone amata laigadaba su amasina gyan tadabanina nonganbaga bandan hekta thamgi haiwani taruni aigi punsi se pelabadine ko prok sonba warauna ngangjaba pendana gasu mapuroyo munan muraga nanjaba sabado mangoda saisaba masa muthigi su wadaba ngamda mama magi thaudang se asu haboirida kananadi khangliroi asomda amuk yengsi nungthil numitcha yungbaduda amuk rent thiba koicha chatpada taram sabagi lamsidadi thoidok hendokna makhut masa sanglaba wakhalda maki mangjil thabinaba leitraba muthina sak phong saba asaba kak hotel dudagi mana thokpa ngamnaba marai yetlaga ensanga yaudabi paisa hantharaga loirena sak khak purakpadu asikpa mi kaya udaba lamhang amagi makhada picnic macha ma sinbagum mataw ahumadu punna samine ngasai muthi asine laurakhiba ensanga duga sana muthi wa makhatare us haukreda oiba masi mangai kaino punsi haise asi ensangsi ainaga purak amdradigo aikoi sel phana phajana di sanibo mayekidi noina treat tawphom thokpani aisi samuna awoiba loima muthi nangamako nayada yauri aduga ngangli duga tukachei he esaita kharasulli muba khoi lembadawna lembadu nok phetka tawraga hoine aidawna khara lemba tamjongne lukamda set thai muthina lembada aduga yari lemba ngauksannari duga mingsiga lemba kai imam yamsada haiba tari lembai mingse okmaina thola sena lemba nokmi sapis phajaba mata tipindu dagi lokhatlaga muthigi atumba masilduda thangjillaga shaunova se katho waragonu kaidoge sum phage tawraga aina awoiba nangama sawankhre ingna tapnaga hairaklabaduda muthi su nongmi mayaga kathoi insalo hairibago lembada yengai nokmi lemba su sapis ado muthi ge maya mapada thangjilai muthi su chiketo adugi makulado phat satokri lemana aduga mayada oina huksin kharaga pisum nama thangatlaga usiti haibugum nokfet tawrapaduda muthi daga yenglaga pandum manba muthi ado araiba makai suklaga khoido sawat masu hannaga yengda chak ado araiba makai namsil aduga lembada yenglaga manaton mapado hotlaga apthi kapsin bagumna lemada kapsil adaidi samusu gari wakhal laklabun ka khara thalakwa matang adu de hek hauragena masu sakto phola to padawna tochal beri hekta singju wa sakai no shilaga lemba amadi muthi gi sarukta hapchil wahai kharaga loinana tada thibak amata haina lembadi ising thakpa loisilakpa oibagi masin khumlaga samuda suklagi muthi mari masil manungda yauriba mayamdo thingba ngamdratun lembana mamangdaga lairi kam thorakpada thu
푸푸드릇 라우나 파이토락보다 마야마도 리에마도 로이니 핵 통나리 마쿠 아도 딜라가 시타드는 이 사무디 레마 망원다 이양가가 사무수 마쿠방나 마질다 칼라가 오싯 하이리고 녹바 캉라가 세켄 카라 아도부 캉마 ngam드라드브라 카이요 마수 야우나 레마기 마사가두다 마마이 마바다가 카라 헤나 낙실라가 무티 녹실 하우라코드나 하이보 마땅시다 리에마디 감다오이 무티다 아묵 사무다 아묵 이양라가 무티 하이바 까티무 삭타티 바시 레이몽안바 아라이 카이 티질람나가 팡팡 간토이 녹샤버기 와닝이 학 갸안탄 아묵 마낙나파 포크리 사우다 이루자나바 사나 탁나버기 마얌 싱에도 바시나 싯나나 로이실라가 마코이두다기 콰이디기 나파 포크리 사우다 레마다수 좀 아묵당 사이타 하나바 purai 다우나 야리수 미기 피수 피삼 락비 이니야마다기 하이제라가 사폰가 바르틴가 라우락라가 포크리 아두기 시리두다기 싱아도 소카라가 이루루자 파모이나 칼리바두다 탐 백 만ungdagi khudai lauthorlaga pi liemada hongdokhali motnaba phiroldu ipa ek phana isam chamjaba matau ahungi mataududa minung sibu poklibra liembagi phi ado subiragi pira o haidna nipi ama laklibado sakhangda bi aduna hairak ika ekai liemba magi phirol pirai muthida aduga muthina amu nupi aduda pi 이루자바수 하우크레 렘바 마타와니야두나 상라가 숨 레이바두다 피 수리비 니피야두나 너이보 가다이다기 노네 스와이다기 수만디 미네 이루루자바두보 상드나가 레이리바두보 시다 라우네 너이보 니네가 와리 타우시 녹미 와리 타우리 무티 사무 아마디 니네 사캉다비도 아드기 레마수 이루자바 로실락바 피롤두수 수바 로이라두나 니피야두나 피레이 노인 렌 여보가 포도 우고 피시수 깡나바 피 깡다바기 만남 남바도 바라다가 라이바디 이사얌나 나간바니 마타우 어후마두수 마땅 사바다 니니 호이다 아목 꼬이라케 탱나키시 아두가 마땡 아목 이네게 방자기 하이라가 삿그리 마타우 사나바 어후마두기 눅시바 마타워도 니피 사캉다비 예드나 마피이라 시에네 영자우 와칼다 농마 소이드나 탱나키시고 하이나 간자우 후뜨나 티브나 리에나르수 makoy silga sana ba mong da phang bimol gi rian na do di makoy leiba nungai roi hai makoy gi ka do yong na sang matam su numisu tasila nene sakhang de beduna sit na na sudok sam thok pirak laba lemba magi phirol do phawdokri mapal aduga mataw ahumadu wabagi phamung du da bom laun tu thari lemana samu amari muthi da onsinna nabani manam chele numin ini phage tawraninge lujadabado muthina nungsirakraduna magi khongma jado lemagi phurit manungda hapchili aduga shamu makhoi ani sangna masado phajilaga mojado gi manam amuk namhalli liamada makhoi homdong yaktang lakna phana namna sanaramlaga wabaga kariga pothabo oina ahumadu tumthaga potchai singaduna kona hawatlaga loisila si haina kutum gadi muthi haisina tawrise anaibini pandum hek mankai masa khara wang saujaba samu amade lemba anegi marakta lichallaga kayada nungaina tumni matang asidani rena sigi thongal mapa chapchana but mai jaubi magi lages to pagairaga shwara masang hondoklaga haswa hek sangedana ngarangi corona na hatpangam haudraba arak ama thoklamba samanba but kiba khangdaba ahumado 탱나다우 사룩 아시다 오이나 피에나 땀나라게 아토와 부친가 로이나 닝드라두나 마탄타 야가 아시다 땀나루라니 하이드나 나이실루라니 하이드나 마이자우비에도 마기 아타이 붓나우 싱도 가마이 땀나니 하이브도 마기 아이폰 16 프로 맥스다 남락게 아이나 가마이 땀나기 잉무 가이나 하이레가 마탄타 락이바니 렌치다 maru oina maijawbina atai but singaduda handak tamnabagi yaga silibasi tha ahum subna chathagadabani anamta aigi tamnagadaba mafamasi sindok piu hairakpa yaroi asumna anawu mongde hekta tamnarage haibagi asaga loyana khongado gate adugi manungda thangjilaktun jangsin magi luggage aduga loyana matamsu asum khaji khausin khibana khara mamsilage maru ahum madusu tumba fabanina phajana hekta sethari mina kaubaga tadakai moigi rom madugi thongsilda yumbu oiriba bimo halna lauri do tadimo haibungo
ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯇꯥꯔꯕ꯭ꯔꯅꯦ ꯍꯦ ꯈꯨꯝꯂꯛꯇ꯭ꯔꯕꯗꯨꯗ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯈꯟꯅ ꯊꯣꯛꯈ꯭ꯔꯤ ꯃꯄꯥꯗ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯈꯔ ꯈꯖꯤꯛ ꯇꯥꯕꯗꯨꯗ ꯃꯃꯤꯠ ꯈꯔ ꯁꯤꯡꯂ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯃꯨꯊꯤ ꯍꯥꯏꯁꯤ ꯇꯨꯝꯁꯤꯟꯕ ꯌꯥꯔꯔꯣꯏ ꯈꯪꯕꯒꯤ ꯑꯅꯤ ꯑꯗꯨ ꯑꯣꯏꯅ ꯃꯁꯥ ꯅꯣꯝ ꯅꯣꯝꯗꯅ ꯎꯔꯛꯏ ꯇꯨꯝꯕ ꯌꯥꯔꯣꯏ ꯃꯇꯥ ꯃꯨꯊꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯁꯨ ꯍꯧꯒꯠꯂꯕꯅꯤꯅ ꯅꯣꯏꯁꯨ ꯇꯨꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯁꯤꯗꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯑꯅꯤ ꯑꯗꯨꯃꯁꯨ ꯃꯁꯥꯗꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯣꯝꯂꯛꯄꯗꯨꯗ ꯍꯤꯞꯆꯤꯟꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯁꯨꯛꯇꯣꯛ ꯁꯨꯛꯆꯤꯟ ꯇꯧꯔꯒ ꯍꯧꯒꯠꯂꯛꯏ tumba thugai haibigi matagum muthi mangonda suktoktana yenglatpada lema magi mityengda muthina satwe swaida phibam duga pummine ibo tumli matamdu henang pheni ai phau walking matik ama satloi samuna makha samthare ai di haugat pagi samilbu phanghode 시더니니 무티 아이기 모ong matawbu tamjaw haidana ai khoi lekai gi angang singda mama ampa sing taklido liambasu pharakta horan ba haina ba ha lekai gi yenganu tumnabani yareda pot chaina singba mapot macha singadu su jaga yaga saba yengduna thamjil adagi atop pa thabak kharaga loisin khomjin tawrakpada numisu khara thengna mamsilak Sanabadi Kaistauxigi Haidana Kani, Numidangi oin. Marak Tana Mutina. By Liamba Samu Mutida Yeme. Mutina Kudum Biga Kuyaya Tankale. Samu Kara Sukatona. Nanga Maibo Matangi Sadi. Masai Lingaita Wayadro. Bakom Pirudri. Whether Naga Kara Ing Selakpagi. To be Anang Bama Upsilaga Sink. Liamba Yam Tanna. Thousands I see Yening Day to be Siga. Musu sinaga khara sana bo oidi phaidana utin na I thok be man khai samu ma su pakum oina ibo yar he nanga masu nasa su yengdi mi da pangsi da sida raga lei jugot wayong ma saroi dawri he yengu nang noma bai muthi gi wahaida kaiba asina bo so hoi wari di yare lao kaino saga da ba ngasi gi yengrasi satkre ani se Ashom damuk iyeng na si ani sige mata. May jawbi, letrin manung maduda. Ahoy ba, puksi kun thog na nungay kitreda. Yam na saba sunat ba, ay ngoda da adom tawre daw ni puksi. Hek anaw ba ama sin ba? Ay di yam na saba sunati. Poki zi mga mukta ni hay ba. Shom na muthi su kan na sen silay, khota na. Aduga thong ado hangdo kay na mukpada. Manung dagi lola galay na maduda. Muthi na yam na wana konjel da. Kaino, mi lay bro. May jawi suwa na khangi ba talak oy banina. Lay bay na trololi siya. Kara lay na di yari hey. Tokpiro. Isa na marolo masok tabani. Ari mada, loy da bay na tro. Tokpiri siya. Manong da lay na di. Adumay na ngang na bro. Wana thong ado tili muti. Khang mangam nakte mo. Asyong na may jawi su. Mahak masabut niya hay ba kautok to na. Loy driye me. Kaino asyok yam na yeli sibo. Ngamla di pakairaga sanguni aduga hamserula anga unung sit lakle muthi ado masu kai dei thongna no thong ado kan ne hekta mukthatlaga thong ado hangtori ashom nakal dana kamdauri lemba madi samuna ensang kan na lairing ai talakta but apang ado kai thel koiba oina lakpada lemba de hek mitarure oi mau yam phajai ni sidi irang minok kan nok laga lemna tawbudo yenglaga le Mabu thiba lakpa but thiba ikon. Apang magi matawodo da tap na masilda. Kaino ama sina tawri sina. Apang mahak na iyeng li may kaitam ni iyeng. Lema mangonda oiram maduda. Sakta sidiya. Coronavirus sumali niya. Sida ngauri ba ama sina. Hare. Kaino ni he. Hausi kangi putsing sibo. Mi kanaba se paktaba juwa saraba mi ngakta kali sibo. Ay daw na gyan tabi ngak oiram labadi phajaba nap lawak post taba oin na khalam gata bani haina mamit atuna laikai koirei samu mabu hek uthokre thibai kon kawi but asigi thamoidi koi milge ha tawkhre wakhal love at first sight haida tawkhramal apang mangondagi hena laina su sinkhre samu mangonda mana maten taka yemai thibai kon apang mahak na laithorak pada but thibai kon mahagi matawduda kaino tawrisina yengmada wa silak
aduna thibai kon magi saru haksang khudang adu singlaga ai khoi gi tamnabagi matam yaure haiduna singlaga chakri ashomna liyamana abo si phadigom sina kayado mapul lamada ensang na pi laiba ahong asau yengba haiba sim khungang dagi laksaba oiraba su fajana experience lairak panina marai fajana yi abok amadi lem marak marak ta samusu matang sana sana abok magi wahai kanthali ngang na ba wasil laktana abok masu hausit kangina ha pakhang singse aoiba nupi dagi hele ni masin kanba hayeng noi na lawba nupi do di paisa pai ni he samu na makha samtharai abok aikhoi ani sidi thutnida aikhoi gi taw maga maduga laklam labadi abok na yag kumdoi janida abok ta pot yamna silo hairaga chalage hairam laga thule amok asongi matang singsi muthi mana thongnam khairaga sanglak tingai maijawi mahak nong thaktagi masam tap lord hanuman mana pairaga singkhat khraba muthina thonga do hangtorakpada manungda kanam ta leiram drabana kanagi khom hamning baga chak lepi ngayakti matang sida dubu karam tawni amuk hamning lakladun wakhaga oirudana download toksin khay shorarin kauba laibak sidari maijawi mabu lord hanuman ji na phana phasina ngangthai kanagi araibadagi hauraga leitaba wahai fawba yauna ngangthai maijaw sai thangna warakli karigi maijawi mana soiraga mangona khonti sahanba haidana amuksu saiba ngamde koina maijawi magi songam sadaba matawasi ngarang na handagi sunatabani waroisin oina lord hanuman Ibema, nang si Songam di lai masada na hurapani hay, nang nalalaga, kontina ayamo ay wanda. Sahan laga lakong natak. makata na amuk lecture matek ama pithai maijawi mangonda adagi amuk huntharak le taibang palsida makada na muthi su makhong hamba loirabanina kiba khara khara phaurakli pomanga mam silak adagi maiga paide nasangi haki mamangi ukhiba ta khiba thodo adu ningsing masado thuk thuk lawraktuna loisina ba honai sasat loisilaga letrin dagi thorakli aduga kina thongadu thingse chatlagi haidna mama yedu lai thorakpaga letrin manung dagi bom launa kayuma ta khibagi makhol tabada masado ikhang khangna chongka humang ni yom laba mai thongaduna kina khara hauna letrin na dom de yenga sidi direct letrin dani ni